Hello, ichinaw ma'am. Ngasi ako'y mafam ama mateng pangwa chatsarure aduga ngatang live thage ichinaw sing wai sanage na ako'y handakta athoba thawaina pantha oikiba bamdiai dagi adugi mafam yumduga chatluraga ako'y mateng khara pangwa chatsarubani adugi aina halakpasida live mateng amtang hapjage na live macha ama thajabani hꯧzik aina bamdiada mateng pangjarubase ahambagi oina mateng pangwa chatsarubani aigi YouTube payment ngang phangakpadagi aina aigi baigidagi oina lupa 5,000 ka mateng pangjarami ado hojiki hariba mafamdo bamdiargi akhoi china khatang yam chang kisana do ka haijarake ko aina hoji chacharuba mafam aduga lehori phibam kamai lehori kedo hori ado ai mayam da wari share tawjarake ado video se sum hapakani video se sum akhoi chaloi do bamdiar hai mafam do ne bako namo se sai nami lai gi do ta akhoi mateng pang ma chalubani mateng pang ma chaluba ina ngasida manipur da hujik lai base mateng pang ni khonchani ado video number ya ba ngai gi namme number ya da bana namdare ado admaina aina tawjabane bako video number ya ba gana namma ga sum yam da share to rakani number ya da ba ngai namdare ado ngasi gi dudi video khara namjare bamdia da ima ga pabunga lehori phibam yamna soe pabung dugi video de lowa ngamakta dana lorak tare ngamdabagi maram di phibam do yamna sahode pabung na lehori phibam do andaki akoigi thawaina pantha ikraba thoba inaudo akhoi miyam gi tamak ta thokrabani machani pa ama khakta poksaba ado hairiba inaudo akhoi athoba akhoi meitei nongsa mayam gi ising thinba chatpa matamda ase khun ngakpani akhoi huji illegal immigrants kuki narco terrorist na akhoi gi maitei ichinaw singi mathakta manipur gi akhoi leiriba yelomi mayam gi mathakta amadi huji manipur siga awana tahalakpadagi khangma ngamaktabadagi khun ngakpani aina thokiba akhoi ngamkhai gi tamakta thokiba adugumba athoba thawaina pantha oikhare yam pikna sahi yam nauna machanupi gi luhongbagi hek numi hayengse machanupi gi luhongmani ado thoani aina yumda laani haiba numi se adu numit maktada akhoi gi athoba se leikidabani ado hai aina machani pa ama khakta poksaba imung duga imalai mak iramdam gi tamaktani aina thoga chingkhongda adudi hudeidi huji chaba thakpa kadai mafam rang khangdagi adumaina leiba adu hujik athoboduna leikidabagi tungda yumduga chalubada imado yamna ahan oire imadona hotel ama phamjaraga adumaina leijabani hingjabani ado impabung dudi ichani pa aduna thawaina pantha ina athobagi mingthon phangkhare tabadagi maksu hinguraga kedodoino aina chingthaktagi chongthagani aina tawode mayam changna phanana khotnana adumaina hotnaba ado pabungdo jimpham rang khangde jamna nana su lebade ima dudi wasu ngangde ung na kapna asum lei yomda yamna nuaite aduna ai mateng pangba chacharubani ado mayamna su hai mafam duga chambiraga mateng pangbiu aduadi adu natragana aigi hana mayamna su phone pay number pina ai leijakibani haiba number aduda sum keno tobiu mateng pangbiu ai number amaso isum link tawjarake haiba number sida mayamna sum keno mateng pangbiraga mafam dumakta yohanbiu hairagasu akhoi aina hojik manipur leiringai matam asida yohanjakige ai manipur da leikini wali kharani asigi manungda akhoi sum mafam kharasu mateng pangwa chalukhini ado ngarang nahan so akhoi mafam amani mateng pangjakhare ado video sum loba nungaitaba mafam kaya ama leigana akhoi video lorakte ngasigi dudi aina video lojare adu sum kona hapjarake hojik video nambagi matam su sangde akhoi thabak chaluraga halakpada numidang thengi hekta huji akhoi moirangdagi lanthorokpata ngairi aduna akhoina yum jobada thengani asmaina tawbada akhoi video san namba ngamdabane aba nei machanupi ani leidi macha huji gi yum duga sai
ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯀꯦꯅꯤ ꯑꯦꯂꯥꯏꯁ ꯀꯂꯛꯄ ꯍꯥꯏꯅꯁꯨ ꯍꯥꯏꯔꯁꯨ ꯌꯥꯏ ꯀꯩꯒꯤꯅꯣ ꯃꯥꯒꯤ ꯃꯊꯧꯅꯥꯗꯣ ꯌꯥꯝꯅ ꯐꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯅ ꯀꯂꯛꯄ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯀꯧꯕ ꯑꯗꯣ ꯀꯦꯅꯤ ꯍꯣꯏꯕ ꯌꯥꯝ ꯃꯥꯏ ꯃꯊꯧꯅꯥꯗꯣ ꯀꯜꯂꯛꯆꯕꯗꯣ ꯑꯗꯨꯅ ꯁꯨꯝ ꯀꯜꯂꯛꯄ ꯍꯥꯏꯅꯁꯨ ꯀꯧꯕ ꯑꯗꯨꯒꯨꯝꯕ ꯀꯦꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯅꯥꯎꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈꯔꯦ ꯍꯥꯏꯔꯤꯕ ꯏꯅꯥꯎꯗꯨꯒꯤ ꯌꯨꯝꯗ ꯏꯆꯟꯅꯨꯄꯤ 2 ꯂꯩꯍꯧꯔꯤ ꯑꯗꯣ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯌꯨꯝ ꯁꯦꯝ ꯁꯥꯖꯟꯕ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯍꯔꯥꯎꯅ ꯊꯣꯛꯂꯛꯀꯗ ꯅꯨꯃꯤꯠꯇꯅꯤ ꯂꯩꯈꯤꯗꯕꯁꯦ ꯑꯗꯨ ꯂꯨꯍꯣꯡꯕꯗꯨꯁꯨ ꯌꯩꯊꯣꯛꯑꯦ ꯃꯊꯪ ꯆꯍꯤꯗ ꯑꯣꯏꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯦ ꯑꯗꯨꯅ ꯃꯐꯝꯗꯨꯗ ꯃꯌꯥꯝꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯌꯨꯝꯗꯨꯒ ꯁꯨꯅꯕ ꯅꯣꯝꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯇꯩ ꯁꯨꯕꯤꯅꯕ ꯅꯣꯝꯕꯤꯅꯕ ꯑꯗꯣ ꯑꯍꯟ ꯑꯅꯤꯗꯨꯅ ꯁꯨꯔꯒ ꯅꯣꯝꯃꯒ ꯌꯨꯝꯗꯣ ꯍꯧꯖꯤꯛ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯍꯟ ꯑꯅꯤꯗꯨꯁꯨ ꯍꯧꯖꯤꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯗꯅ ꯂꯩꯔꯦ ꯍꯥꯏꯗꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯦ ꯍꯥꯏꯗꯤ इमादꯨꯁꯨ ꯃꯆꯥꯅꯤꯄꯥꯁꯦ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯂꯥꯛꯑꯅꯤ ꯍꯥꯏꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯑꯝꯃꯒ ꯃꯄꯨꯒꯤ ꯈꯣꯌꯥꯈꯥꯗ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯕꯗ ꯏꯃꯥꯗꯨꯒꯤ ꯐꯤꯕꯝꯗꯣ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯃꯌꯥꯝ ꯆꯤꯡꯁꯤꯟꯕꯤꯌꯣꯕ ꯑꯁꯨꯃꯥꯏꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯈꯔꯅꯤ ꯂꯩꯈꯤꯅꯤ ꯑꯩ ꯁꯤ ꯊꯥꯁꯦ ꯂꯣꯏꯕꯥꯎꯁꯨ ꯂꯩꯈꯤꯅꯤ ꯑꯗꯨꯒ ꯃꯐꯝ ꯈꯔꯁꯨ ꯆꯠꯀꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯂꯩꯔꯒꯁꯨ ꯐꯣꯟ ꯇꯧꯕꯤꯔꯛꯑꯒ ꯃꯇꯦꯡ ꯄꯥꯡꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯗꯨꯅ ꯂꯥꯏꯐꯁꯦ ꯊꯥꯖꯔꯛꯄꯅꯤ ꯑꯗꯩ ꯑꯩꯈꯣꯏ ꯁꯨꯝ ꯂꯝꯕꯤ ꯆꯠꯄꯗ ꯂꯝꯕꯤꯁꯦ ꯁꯥꯡꯕꯅꯤꯅꯀꯣ ꯃꯔꯛꯇ ꯁꯨꯝ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗ ꯂꯝꯕꯤ ꯊꯦꯡꯅꯕꯗ ꯒꯥꯔꯗꯦꯟꯒꯨꯝꯕ ꯁꯨꯝ ꯐꯪꯅꯔꯤ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯨꯁꯤ ꯌꯦꯡꯉꯨꯁꯤ ꯍꯥꯏꯅ ꯆꯪꯉꯛꯄꯁꯨ ꯌꯥꯎꯔꯤ ꯁꯨꯝ ꯑꯗꯨꯝꯕꯩ ꯚꯤꯗꯤꯑꯣꯗꯨꯗꯤ ꯑꯩ ꯊꯥꯡꯁꯥꯡ ꯊꯥꯒꯠꯆꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯨꯝ ꯐꯖꯕ ꯃꯐꯝ ꯀꯌా ꯑꯃ ꯎꯔꯛꯄꯗꯗꯤꯀꯣ ꯐꯦꯁꯕꯨꯛꯀꯨꯝꯕꯗ ꯀꯩꯒꯨꯝꯕꯗ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯁꯨ ꯂꯩ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯔꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯕꯝꯗꯤꯌꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯃꯌꯥꯝꯁꯨ ꯆꯠꯄꯤꯔꯒ ꯑꯩꯈꯣꯏ ꯑꯊꯧꯕꯁꯤꯡꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈꯤꯕ ꯃꯐꯝꯁꯤꯡꯗ ꯆꯍꯤ ꯐꯥꯈꯤꯕ ꯂꯩ ꯆꯍꯤ 2 ꯐꯥꯔꯛꯀꯗꯕ ꯂꯩ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯩꯕꯁꯦ ꯌꯨꯝꯗ ꯆꯪꯕꯤꯔꯒ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯏꯃꯥ ꯄꯥꯕꯨꯡꯗꯨꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯑꯊꯧꯕꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯁꯤꯡꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯑꯗꯨꯒꯨꯝꯕꯩꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯝ ꯆꯠꯂꯒ ꯍꯪꯖꯟꯃꯤꯟꯅꯁꯤ ꯌꯦꯡꯁꯤꯟꯃꯤꯟꯅꯁꯤ ꯑꯁꯤ ꯃꯐꯝꯁꯦ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯑꯩ ꯃꯌꯥꯝ ꯉꯁꯤ ꯂꯥꯏꯐꯁꯦ ꯊꯥꯖꯔꯛꯄꯅꯤ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯍꯥꯞꯄꯁꯦ ꯀꯌా ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯗꯦ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯕ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯉꯩ ꯁꯦꯡꯅ ꯑꯗꯨꯃꯥꯏꯅ ꯅꯝꯕ ꯈꯣꯠꯄ ꯁꯦꯝꯕꯁꯨ ꯂꯩꯇꯕꯅꯤꯅꯀꯣ ꯍꯣꯖꯥꯏꯁꯨ ꯊꯧꯈ꯭ꯔꯣ ꯍꯥꯏꯔꯣꯉꯁꯥꯏꯅ ꯆꯠꯈꯤꯗꯕ ꯅꯨꯡꯉꯥꯏꯇꯦꯗ ꯍꯧꯖꯤꯛ ꯐꯨꯜ ꯇꯧꯔꯤꯕꯁꯦ ꯍꯥꯞꯄꯒ ꯌꯧꯕꯗꯤ ꯅꯪꯅꯤꯅ ꯀꯔꯤ ꯉꯁꯥꯏꯐꯥꯎ ꯊꯧꯕ ꯀꯣꯟꯅꯒꯗ꯭ꯔꯣ ꯀꯣꯟꯅꯅꯤ ꯅꯅꯥꯎ ꯂꯥꯏꯐꯇ ꯆꯪꯉꯣ ꯂꯥꯏꯚ ꯆꯪꯉꯤꯕ꯭ꯔꯣ ꯅꯪꯒꯤ ꯊꯥꯔꯤꯕ꯭ꯔꯣ ꯊꯥꯔꯤ ꯂꯣꯏꯁꯤꯜꯂꯨ ꯌꯥꯔꯦ ꯌꯥꯝ ꯁꯥꯡꯅ ꯁꯤꯗ ꯊꯥꯒꯗꯕꯅꯤ ꯅꯪ ꯐꯦꯁꯕꯨꯛ ꯊꯥꯒꯦ ꯍꯥꯏꯔꯣ ꯊꯥꯔꯣ ꯌꯥꯔꯦ ꯑꯩ ꯌꯨꯇꯨꯕꯇꯅꯤꯗ ꯑꯩꯗꯤ ꯌꯨꯇꯨꯕꯇꯔꯣ ꯁꯤꯁꯦ ꯃꯨꯊꯠꯀꯦꯕ ꯃꯨꯊꯠꯂꯣ ꯒꯥꯔꯤ ꯊꯧꯕ ꯌꯥꯝ ꯐꯔꯦ ꯌꯨꯇꯨꯕꯇꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩ ꯅꯨꯃꯤꯠ 2-3 ꯁꯨꯔꯦ ꯑꯩꯅ ꯊꯨꯡꯖꯔꯛꯏꯁꯦ ꯑꯗꯣ ꯍꯌꯦꯡ ꯍꯪꯆꯤꯠꯁꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯉꯁꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯆꯔꯨꯔꯦ ꯌꯨꯇꯨꯕꯇꯅꯤ ꯊꯥꯔꯤꯁꯦ ꯐꯪꯗ꯭ꯔꯣ ꯐꯪꯗꯦ ꯑꯁ ꯑꯩ ꯄꯨꯊꯣꯔꯛꯀꯦ ꯃꯨꯅꯨ ꯑꯃ ꯗꯗꯥ ꯂꯥꯎꯕꯗ ꯑꯩ ꯍꯧꯖꯤꯛ ꯌꯨꯇꯨꯕꯇ ꯂꯥꯏꯚ ꯊꯥꯏꯁꯦ ꯑꯝꯇ ꯄꯨꯊꯣꯔꯛꯇꯣ ꯑꯩ ꯆꯦꯅꯦꯜꯗꯨ ꯈꯪꯉꯕ ꯅꯪꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯎꯗ꯭ꯔꯤ ꯑꯇꯩ ꯑꯇꯩꯒꯤꯗꯤ ꯃꯌꯥꯝ ꯌꯥꯎꯔꯤ ꯍꯧꯖꯤꯛꯀꯤ ꯑꯕꯦꯕꯤꯒꯤ ꯗ꯭ꯔꯦꯁꯁꯤ ꯎꯗ꯭ꯔꯦꯕ ꯀꯩ ꯑꯩꯈꯣꯏ ꯗ꯭ꯔꯦꯁ ꯎꯔꯣꯏꯌꯦ ꯂꯥꯏꯚꯅꯤ ꯀꯗꯥꯏꯗ ꯑꯩꯈꯣꯏ ꯗ꯭ꯔꯦꯁ ꯎꯗꯣꯏꯅꯣ ꯑꯩ ꯆꯦꯅꯦꯜꯗ ꯆꯪꯉꯣ ꯂꯥꯏꯚ ꯑꯃꯈꯛ ꯊꯣꯛ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯌꯦꯡꯉꯨ
ꯐꯪꯗꯕ꯭ꯔꯣ ꯑꯩ ꯄꯨꯊꯣꯔꯛꯎꯔꯥ ꯇꯥꯕ꯭ꯔꯣ ꯀꯥꯏ ꯆꯠꯂꯤꯅꯣ ꯃꯔꯤ ꯃꯣꯝꯗ ꯄꯨꯊꯣꯛꯅꯦ ꯑꯗꯨꯒ ꯂꯥꯏꯐꯇ ꯆꯪꯁꯤꯜꯂꯨ ꯆꯪꯁꯤꯜꯂꯤꯅꯤꯅꯦꯍꯦ ꯄꯥꯔꯤ ꯏꯃꯣꯝꯗ ꯆꯪꯉꯒ ꯄꯔꯤꯃꯝꯗ ꯆꯪꯉꯒ ꯁꯥꯡ ꯀꯩꯗꯧꯔꯦ ꯅꯪ ꯍꯧꯖꯤꯛꯀꯤ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯗꯤ ꯎꯅꯤꯗꯅ ꯎꯔꯣꯏꯌꯦ ꯑꯩ ꯁꯤ ꯃꯁꯛ ꯀꯩꯅꯣ ꯀꯝꯇ ꯎꯗꯕꯅꯤ ꯃꯁꯛ ꯎꯗꯕꯤꯔꯣ ꯃꯁꯛ ꯃꯃꯥꯡꯗꯕꯨꯗꯤ ꯉꯥꯏꯍꯥꯛ ꯎꯔꯝꯃꯦꯕ ꯑꯩ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥꯁꯦ ꯕꯦꯛ ꯇꯧꯔꯦ ꯂꯥꯏꯐ ꯑꯉꯥꯡꯕ ꯑꯃ ꯏ ꯂꯩꯔꯝꯒꯅꯤ ꯎꯔꯦ ꯂꯥꯏꯐ ꯎꯔꯦ ꯎꯔꯕ ꯃꯀꯣꯛꯇ ꯈ꯭ꯋꯥꯏ ꯃꯀꯣꯛꯇ ꯂꯩꯗꯨ ꯑꯣꯏꯔꯝꯃꯅꯤ ꯑꯥ ꯑꯩꯅ ꯍꯥꯏꯗꯤ ꯗ꯭ꯔꯦꯁꯇꯨ ꯎꯗꯦ ꯑꯥ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯎꯔꯦ ꯎꯔꯦ ꯑꯥ ꯑꯩꯈꯣꯏ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8 ꯑꯗꯨꯋꯥꯏꯗ ꯊꯣꯛꯂꯛꯄꯅꯤ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯟꯖꯜꯂꯦ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯟꯖꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯆꯠꯂꯨꯔꯤꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯥꯟꯆꯤꯄꯨꯔ ꯈꯦꯇ꯭ꯔꯤꯒꯥꯎ ꯉꯁꯥꯏ ꯈꯦꯇ꯭ꯔꯤꯒꯥꯎ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯆꯠꯂꯨꯏꯗꯣ ꯈꯦꯇ꯭ꯔꯤꯒꯥꯎ ꯆꯠꯂꯨꯔꯒ ꯀꯨꯝꯊꯔꯛꯑꯒ ꯑꯃꯨꯛ ꯁꯣꯟꯗ ꯆꯠꯂꯨꯏꯅꯤ ꯀꯩꯅꯣꯗ ꯕꯝꯗꯤꯌꯥꯏ ꯍꯥꯏꯕ ꯃꯐꯝꯗꯨꯒ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯥꯡꯉꯗ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯈꯦꯇ꯭ꯔꯤꯒꯥꯎ ꯆꯠꯂꯨꯔꯦ ꯕꯝꯗꯤꯌꯥꯏ ꯆꯠꯂꯨꯔꯦ ꯊꯥꯡꯉ ꯆꯠꯂꯨꯔꯦ ꯂꯝꯕꯤ ꯊꯕꯛ ꯆꯠꯂꯨꯔ ꯊꯣꯛꯂꯛꯄꯗꯀꯣ ꯊꯥꯡꯉ ꯆꯠꯂꯨꯕꯗ ꯍꯜꯂꯛꯑꯦ ꯍꯜꯂꯛꯄꯗ ꯊꯣꯛꯂꯛꯄꯗ ꯑꯃꯨꯛ ꯄꯥꯔꯛ ꯑꯩꯈꯣꯏ ꯊꯥꯡꯉꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯄꯥꯔꯛꯀꯨꯝꯕ ꯂꯣꯛꯇꯥꯛꯇꯣ ꯈꯔ ꯉꯥꯏꯍꯥꯛ ꯌꯦꯡꯉꯛꯑꯦ ꯁꯤꯡꯖꯨ ꯀꯩꯒꯨꯝꯕ ꯈꯔ ꯆꯥꯔꯛꯑꯦ ꯂꯝꯕꯤ ꯇꯥꯔꯛꯄꯗꯅꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯈꯦꯇ꯭ꯔꯤꯒꯥꯎ ꯆꯠꯂꯨꯔꯦ ꯈꯦꯇ꯭ꯔꯤꯒꯥꯎ ꯆꯠꯂꯨꯕꯗꯨꯒ ꯑꯃꯨꯛ ꯅꯝꯈꯔꯦ ꯀꯩꯅꯣ ꯇꯧꯔꯦ ꯀꯔꯤ ꯅꯝꯈꯔꯦ ꯍꯥꯏ ꯑꯗꯨꯏꯗꯣ ꯄꯥꯔꯛ ꯑꯃ ꯂꯩꯔꯝꯃꯤ ꯒꯥꯔꯗꯦꯟ ꯑꯃ ꯑꯗꯨ ꯌꯥꯝ ꯐꯖꯩꯗꯨꯒ ꯉꯥꯏꯍꯥꯛ ꯆꯪꯉ ꯌꯦꯡꯉꯨꯔꯦ ꯊꯥꯡꯉꯩ ꯁꯦꯡꯅ ꯑꯩꯈꯣꯏꯗꯨ ꯆꯠꯀꯦ ꯌꯦꯡꯒꯦ ꯍꯥꯏꯅ ꯀꯣꯏ ꯆꯠꯄꯗꯤ ꯅꯠꯇꯦꯕ ꯂꯝꯕꯤ ꯆꯠꯄꯗ ꯁꯨꯝ ꯃꯐꯝꯗꯣ ꯑꯗꯩꯗꯣ ꯉꯁꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯆꯠꯂꯨꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯄꯤꯛꯂꯤꯕ ꯆꯍꯤ 2ꯇ ꯐꯥꯔꯛꯏꯕ ꯑꯉꯥꯡ ꯑꯃ ꯈꯔꯤ ꯃꯃꯥꯡꯗ ꯍꯣꯁꯄꯤꯇꯥꯜꯗ ꯅꯥꯔꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯣꯏꯗꯣꯏꯅꯣ ꯀꯩꯗꯧꯅꯣ ꯍꯥꯏꯅ ꯈꯪꯗꯅ ꯂꯩꯔꯝꯕꯗꯣ ꯑꯗꯣ ꯑꯉꯥꯡꯗꯣ ꯍꯧꯖꯤꯛ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗꯒꯤ ꯐꯅ ꯌꯨꯝꯗ ꯂꯩꯕꯗꯩ ꯑꯉꯥꯡꯗꯣ ꯎꯅꯕ ꯆꯠꯂꯨꯕ ꯑꯩꯅꯁꯨ ꯑꯉꯥꯡꯗꯣ ꯅꯥꯕ ꯃꯇꯝꯗ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯖꯈꯤꯕ ꯑꯗꯣ ꯈꯦꯇ꯭ꯔꯤꯒꯥꯎꯗ ꯎꯅꯕ ꯆꯠꯂꯨꯔ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯈꯦꯇ꯭ꯔꯤꯒꯥꯎꯗ ꯑꯉꯥꯡꯗꯣ ꯎꯅꯕ ꯆꯠꯂꯨꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯈꯦꯇ꯭ꯔꯤꯒꯥꯎꯗ ꯄꯥꯔꯛ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨ ꯆꯪꯉꯛꯑꯦ ꯄꯥꯔꯛꯇꯣ ꯐꯖꯩ ꯑꯗꯨꯗꯩꯗꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒ ꯕꯝꯗꯤꯌꯥꯏ ꯆꯠꯂꯨꯔꯦ ꯊꯥꯡꯉ ꯆꯠꯂꯨꯔꯦ ꯀꯩ ꯂꯧꯒꯦ ꯈꯔ ꯀꯨꯏ ꯈꯥꯒꯦ ꯇꯧꯅꯤ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛ ꯌꯧꯁꯜꯂꯛꯑꯦꯅ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯌꯧꯁꯜꯂꯛꯑꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯎꯔꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯩꯁꯦ ꯍꯧꯖꯤꯛ ꯑꯩ ꯃꯅꯤꯄꯨꯔ ꯂꯩ ꯍꯥꯏꯅ ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡꯒꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈꯤꯕ ꯌꯨꯝꯗ ꯑꯩꯈꯣꯏ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯂꯥꯏꯚꯁꯦ ꯊꯥꯖꯔꯛꯄꯅꯤ ꯑꯩꯈꯣꯏ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯈꯔ ꯆꯠꯊꯖꯩꯒꯦ ꯈꯜꯂꯤ ꯂꯇꯥ ꯅꯪ ꯕꯦꯛ ꯂꯧꯅꯦꯗꯤ ꯁꯦꯀꯦꯟ ꯂꯧꯖꯥꯅꯤꯌꯦ ꯀꯥꯏꯗ ꯂꯩꯒꯦ ꯁꯤ ꯀꯩ ꯂꯝꯅꯣ ꯅꯝꯕꯣꯜ ꯂꯧꯔꯁꯤ ꯀꯩꯗꯧꯔꯒꯦ ꯕꯦꯛ ꯀꯥꯏ ꯌꯣꯟꯒꯦ ꯌꯣꯜꯂꯝꯒꯅꯤꯌꯦ ꯌꯣꯟꯕ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯌꯣꯟꯐꯝ ꯎꯕ ꯖꯒꯥ Gaine ꯑꯝꯇ satu sakam. Gaine satu sakam baru. ꯎꯗꯦ ꯃꯤ ꯌꯣꯟꯕ ꯎꯗꯦ ꯍꯥꯏꯕ So mana changi ni? ꯑꯩ ꯍꯧꯒꯠꯂ ꯆꯠꯉꯝꯃꯔꯣꯏ ꯇꯧꯔꯤ ꯊꯕꯛꯁꯤ ꯆꯠꯂꯣ ꯃꯄꯥꯟꯗ ꯌꯣꯟꯕ ꯎꯗ꯭ꯔꯗꯤ ꯑꯗꯨꯝ ꯆꯠꯂꯣ Sama udah lewat ꯌꯦꯡ jelas ꯂꯣꯏꯔ sih. ꯂꯣꯏꯔꯦ 어 사무로대 레오지 사무로대 Sama baca tuang ini. 아 언니 Kalau sana kan nak kamu jual dulu dia ada kamu. 마시 드마이 마농 짱을 럭도 이너때 마파나 좀 사이나 백 두칸 존노 오르지 데 럭데바 봐 마농 짱을 콜라 레이베 마tam도 레이트라 카메냐나 상마 미래 이게나 다나 하나노 이
ꯏꯇꯩꯃ ꯀꯔꯤꯒꯤꯅꯣꯗꯤ ꯈꯨꯔꯥꯏꯒ ꯅꯛꯅꯔꯦ ꯅꯪꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯈꯨꯔꯥꯏꯗꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯃꯦꯟꯃꯥ ꯕꯔꯃꯥꯒꯤ ꯂꯥꯟꯐꯝꯗ ꯂꯩꯈꯤꯗ꯭ꯔꯦ ꯈꯨꯔꯥꯏꯗꯒꯤꯗꯣ ꯂꯥꯟꯐꯝꯗ ꯃꯦꯟꯃꯥꯔꯒꯤ ꯂꯥꯟꯐꯝꯗ ꯂꯩꯈꯤꯗ꯭ꯔꯦꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯅꯤ ꯈꯨꯔꯥꯏꯗꯒꯤ ꯑꯥ ꯈꯪꯗꯦ ꯀꯅꯥꯅꯣ ꯀꯃꯦꯟ ꯇꯧꯔꯛꯏꯗꯣ ꯀꯩ ꯃꯤꯡꯅꯣ ꯀꯃꯦꯟ ꯇꯧꯔꯛꯏꯁꯦ ꯁꯥꯝꯁꯨꯟꯗ꯭ꯔ ꯄꯥꯎꯅꯝꯕ ꯄꯥꯛꯅꯝ ꯄꯥꯎꯅꯝꯕ ꯃꯉꯥꯡ ꯄꯥꯛꯅꯝꯕ ꯃꯉꯥꯡ ꯍꯥꯏꯕ ꯁꯥꯝꯁꯨꯟꯗꯔ ꯄꯥꯎꯅꯝꯕ ꯑꯣ ꯑꯗꯨꯒꯤ ꯁꯥꯝꯁꯨꯟꯗꯔ ꯅꯪ ꯑꯩ ꯅꯝꯕꯔꯗꯣ ꯑꯝꯇ ꯐꯣꯟ ꯐꯥꯎꯕꯤꯔꯛꯑꯣ ꯑꯩ ꯉꯁꯤ ꯆꯠꯂꯨꯏ ꯍꯧꯖꯤꯛ ꯆꯠꯂꯨꯏ ꯑꯩꯈꯣꯏ ꯍꯜꯂꯛꯏꯁꯤꯅ ꯕꯝꯗꯤꯌꯥ ꯍꯥꯏꯕ ꯃꯐꯝꯗꯩ ꯍꯜꯂꯛꯏꯕ ꯕꯝꯗꯤꯌꯥꯗꯒꯤꯅ ꯃꯣꯏꯔꯥꯡ ꯑꯗ ꯌꯧꯔꯨꯔꯦ ꯊꯥꯡꯒ ꯕꯝꯗꯤꯌꯥꯗꯒꯤ ꯌꯧꯔꯨꯔꯦ ꯑꯃꯨꯛ ꯍꯥꯏꯕꯅꯦ ꯊꯥꯡꯒ ꯌꯧꯔꯨꯔꯦ ꯑꯗꯣ ꯈꯔꯅꯤ ꯂꯩꯈꯤꯅꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯧꯔꯝ ꯈꯔ ꯄꯥꯡꯊꯣꯛꯈꯤꯒꯦ ꯈꯜꯂꯤ ꯈꯪꯗꯦ ꯃꯄꯨꯅ ꯀꯩ ꯇꯝꯃꯤꯕ ꯑꯗꯩ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯔꯛꯏꯁꯤꯅ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕꯤ ꯀꯌꯥꯒꯤ ꯃꯐꯝꯗ ꯑꯣꯖꯥ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯒꯤ ꯃꯐꯝꯗ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯊꯧꯕ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕ ꯁꯤꯡꯒꯤ ꯑꯋꯥ ꯑꯅꯥꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯌꯨꯝꯗꯨꯒ ꯂꯩꯍꯧꯔꯤꯕ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯐꯦꯃꯤꯂꯤꯁꯤꯡꯗ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯑꯩꯅ ꯂꯥꯏꯚꯁꯦ ꯊꯥꯖꯔꯛꯄꯅꯦ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯊꯥꯏ ꯇꯥꯏꯅ ꯌꯨꯇꯨꯕꯀꯤ ꯂꯥꯏꯚꯇꯤ ꯀꯝꯁꯦ ꯀꯝ ꯄꯨꯡꯈꯥꯏ ꯑꯃꯗꯤ ꯊꯥ ꯇꯥꯏ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃ ꯌꯨꯇꯨꯕ ꯂꯥꯏꯚꯇꯤ ꯐꯦꯁꯕꯨꯛ ꯂꯥꯏꯚꯅ ꯇꯦꯟꯅ ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯅꯦꯅꯦꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯒ ꯍꯥꯏꯈꯣꯅꯦ ꯑꯩ ꯄꯥꯔꯛꯀꯦꯅꯦ ꯄꯥꯔꯛꯎꯅꯦ ꯊꯥꯒꯠꯆꯔꯤ ꯑꯩ ꯃꯤꯠ ꯎꯗꯕꯅꯤ ꯑꯩꯒꯤ ꯑꯦꯁꯤꯁꯇꯦꯟꯁꯦ ꯃꯃꯥ ꯉꯁꯤ ꯑꯩ ꯅꯨꯄꯤꯅ ꯑꯣꯏꯔꯦ ꯃꯃꯥꯗ ꯗ꯭ꯔꯣꯌꯤꯡ ꯄ꯭ꯔꯖꯦꯟ ꯇꯧꯅꯤꯡꯉꯤ ꯌꯥꯒꯗ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯂꯩꯔꯗꯤ ꯗ꯭ꯔꯣꯌꯤꯡ ꯄ꯭ꯔꯖꯦꯟ ꯇꯧꯅꯤꯡꯉꯦ ꯌꯥꯒꯗ꯭ꯔꯥꯌꯦ ꯑꯣ ꯌꯥꯅꯤ ꯌꯥꯅꯤ ꯑꯣ ꯅꯠꯇꯦ ꯀꯦꯔꯤꯁꯅꯦ ꯀꯦꯔꯤꯁ ꯑꯉꯣꯝꯅ ꯍꯥꯏꯔꯛꯏꯕ ꯑꯣ ꯌꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯩ ꯐꯣꯟ ꯅꯝꯕꯔꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯌꯥꯎ ꯂꯩꯖꯕꯅꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯅꯤꯗ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯌꯥꯎ ꯂꯩꯔꯝꯒꯅꯤ ꯃꯣꯏꯔꯥꯡ ꯏꯇꯩꯃ ꯃꯣꯏꯔꯥꯡꯗ ꯂꯥꯛꯂꯝꯕ꯭ꯔꯥ ꯑꯩꯁꯨ ꯃꯣꯏꯔꯥꯡ ꯂꯣꯝꯗꯒꯤ ꯆꯠꯂꯒ ꯋꯥꯡꯉꯨ ꯀꯧꯕ ꯂꯝ ꯑꯃ ꯂꯩ ꯑꯗꯨꯗ ꯂꯩꯔꯤ ꯏꯇꯩꯃ ꯑꯩꯁꯨ ꯊꯕꯛ ꯑꯃꯒꯤ ꯑꯣ ꯍꯣꯏ ꯍꯣꯏ ꯄꯥꯎꯅꯝꯕ ꯁꯨꯟꯗ꯭ꯔ ꯄꯥꯎꯅꯝꯕꯅ ꯍꯥꯏꯔꯛꯄꯅꯤ ꯍꯣꯏ ꯄꯥꯎꯅꯝꯕ ꯆꯦꯛꯁꯤꯟ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯃꯈꯥ ꯇꯥꯅ ꯀꯦꯅꯤꯁ ꯑꯉꯝꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯅꯝꯕꯔ ꯍꯥꯏꯗꯣ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯍꯥꯏꯕꯤꯗꯦ ꯑꯗꯨꯅꯅꯦ ꯍꯥꯏꯔꯤ ꯃꯥꯂꯦ ꯃꯤꯠꯀꯥꯁꯤ ꯎꯗ꯭ꯔꯦ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯍꯥꯏꯗꯤ ꯀꯩꯗ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯇꯣꯏꯅꯣ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯇꯧꯔꯛꯏꯔꯣ ꯅꯝꯕꯔ ꯂꯩ ꯑꯗꯨ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯤ ꯑꯣ ꯃꯉꯣꯟꯗ ꯅꯝꯕꯔꯗꯤ ꯂꯩ ꯍꯥꯏꯕ ꯃꯉꯣꯟꯗ ꯍꯥꯟꯅ ꯀꯩꯅꯣ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯇꯦ ꯁꯤꯅꯤ ꯍꯥꯏꯕꯤꯗꯦ ꯑꯗꯨꯅꯅꯤ ꯐꯣꯟ ꯇꯧꯁꯜꯂꯣ ꯗꯥꯏꯔꯦꯛ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯤꯗꯦ ꯑꯗꯨꯅꯅꯦ ꯗꯥꯏꯔꯦꯛ ꯐꯣꯟ ꯇꯧꯁꯜꯂꯣ ꯃꯥꯒꯤꯁꯦ ꯋꯥꯆꯞꯁꯦ ꯌꯥꯝꯕꯅꯤꯅ ꯄꯨꯝꯅꯃꯛꯇꯨ ꯌꯦꯡꯗꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯇ ꯅꯠꯇꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯃꯊꯧ ꯇꯥꯗꯕ ꯊꯕꯛ ꯂꯩꯇꯕ ꯈꯔꯁꯨ ꯁꯨꯝ ꯇꯧꯁꯜꯂꯛꯄꯅꯦ ꯍꯣꯏ ꯃꯦꯁꯦꯖꯁꯦ ꯂꯣꯏꯅ ꯌꯦꯡꯗꯦꯕ ꯋꯥꯔꯧꯕꯤꯒꯅꯨ ꯐꯣꯟ ꯇꯧꯁꯟꯕꯤꯔꯣ ꯀꯆꯤꯟ ꯄꯥꯏꯔꯤꯕ ꯏꯕꯣꯛꯁꯦ ꯑꯩ ꯃꯤꯠꯀꯥꯞꯇ ꯎꯗ꯭ꯔꯦ ꯈꯃꯦꯟ ꯄꯥꯏꯔꯤꯕ ꯏꯕꯣꯛꯁꯦ ꯑꯩ ꯃꯤꯠ ꯎꯗ꯭ꯔꯦ ꯄꯥꯜꯂꯦ ꯃꯥꯁꯨ ꯈꯒ ꯃꯤꯠ ꯎꯗꯕ ꯑꯣꯏ ꯏꯕꯣꯛꯇꯣ ꯏꯕꯣꯛ ꯎꯞꯁꯤꯔ ꯁꯝ ꯎꯞꯁꯤꯔ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯔꯦ ꯑꯩ ꯎꯗꯦꯀꯣ ꯅꯨꯃꯤꯗꯥꯡ ꯃꯩ ꯑꯝꯇ ꯎꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯕꯣꯛꯁꯤꯅ ꯍꯦꯟꯅ ꯐꯖꯅ ꯄꯥꯏꯌꯦ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯊꯥꯕꯁꯦ ꯊꯕꯛꯁꯦ ꯀꯨꯏꯔꯦ ꯑꯗꯣ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯇꯕ ꯑꯣ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯀꯌꯥ ꯇꯧꯕꯗꯣ ꯀꯦꯅꯤꯁꯅ ꯑꯩꯈꯣꯏꯗꯤ ꯍꯥꯏꯁꯦ ꯌꯥꯝꯅ ꯋꯥꯆꯞꯇ ꯌꯦꯡꯗꯦ ꯔꯤꯄ꯭ꯂꯥꯏ ꯐꯣꯟ ꯃꯦꯁꯦꯖ ꯇꯧꯁꯟꯕꯤꯔꯣ ꯍꯜꯂꯛꯇꯦꯁꯤꯅꯤ ꯀꯦꯅꯤꯁꯅ ꯍꯥꯏꯁꯦ ꯂꯥꯛꯏ ꯀꯩ ꯍꯥꯏꯕ ꯀꯦꯅꯤꯁꯅ ꯍꯥꯏꯁꯦ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯃ ꯄꯥꯝꯃꯤ ꯃꯃꯥ ꯀꯦꯅꯤꯁꯅ ꯍꯥꯏꯅꯦ ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ
ꯂꯩꯔꯒ ꯀꯣꯜ ꯇꯧꯔꯛꯀꯦ ꯑꯣ ꯀꯦꯅꯤꯁꯅ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯣꯏ ꯇꯧꯔꯣ ꯇꯧꯔꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯃꯦꯟ ꯔꯣꯗ ꯁꯤ ꯃꯥꯜꯂꯤ ꯂꯩꯔꯛ ꯈꯨꯂꯛ ꯐꯥꯎꯔ ꯆꯠꯄ ꯃꯥꯜꯂꯤ ꯍꯥꯏꯔ ꯈꯪꯗꯦꯅꯦ ꯃꯥꯏꯁꯦ ꯑꯩ ꯑꯝꯇ ꯎꯗꯦ ꯍꯥꯏꯕ ꯃꯤꯁꯦ ꯄꯥꯎ ꯅꯝꯕꯔꯅ ꯍꯥꯏꯔꯛꯏꯔꯣ ꯌꯥꯝ ꯊꯨꯗ ꯄꯥꯎꯅꯝꯕꯅ ꯍꯥꯏꯔꯛꯄ ꯂꯩꯔꯛꯁꯨ ꯐꯥꯎꯔꯛꯏ ꯑꯗꯩ ꯀꯩꯅꯣꯁꯨ ꯐꯥꯎꯖꯩ ꯄꯪꯆꯠꯇ ꯆꯠꯄꯤꯅꯤ ꯅꯝꯕꯣꯜ ꯂꯥꯏꯟꯒꯤ ꯂꯝꯕꯤꯅꯤ ꯆꯠꯂꯤꯁꯦ ꯍꯧꯖꯤꯛ ꯆꯠꯂꯤꯁꯤꯅ ꯅꯝꯕꯣꯜ ꯂꯥꯏꯟꯅꯦ ꯀꯔꯤ ꯀꯥꯏ ꯌꯧꯔꯒꯦ ꯑꯣ ꯀꯩꯅꯣ ꯌꯧꯔꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯅꯠꯇꯦ ꯀꯩꯅꯣ ꯌꯧꯔꯦꯅꯦ ꯁꯦ ꯀꯩ ꯁꯥꯃꯨ ꯀꯩꯅꯣ ꯐꯥꯎꯒꯠꯇ ꯄꯨꯈꯝꯕꯝ ꯑꯣ ꯄꯨꯈꯝ ꯑꯃ ꯌꯧꯗꯣꯔꯦ ꯗꯅꯥ ꯎꯂꯧꯅꯤꯅꯦꯍꯦ ꯎꯂꯧꯅꯤ ꯂꯝꯕꯤꯅꯤꯅꯦ ꯁꯦ ꯑꯩꯗꯤ ꯈꯪꯗꯦ ꯃꯣꯏ ꯍꯥꯏꯕꯗꯩ ꯄꯪꯈꯨꯝꯗ ꯈꯨꯝꯃꯤꯁꯤ ꯀꯃꯦꯟ ꯄꯥꯕꯗ ꯁꯣꯏ ꯀꯌꯥꯅꯅꯦ ꯃꯦꯃꯥꯟ ꯇꯥꯗꯅ ꯍꯥꯏꯔꯛꯀꯅꯨ ꯅꯨꯃꯤꯠꯀ ꯑꯝꯇ ꯎꯗꯦꯀꯣ ꯅꯨꯃꯤꯗꯥꯡꯅꯤ ꯃꯤꯠꯇꯅꯤ ꯎꯖꯗ꯭ꯔꯤꯕ ꯑꯗꯣ ꯑꯇꯩꯗꯤ ꯃꯤ ꯐꯨꯁꯤ ꯍꯥꯏꯔ ꯅꯠꯇ꯭ꯔ ꯂꯇꯥ ꯃꯤꯠ ꯎꯗꯦ ꯀꯥꯏꯅ ꯃꯃꯥ ꯀꯛꯆꯤꯡ ꯐꯥꯎꯔꯛꯇ꯭ꯔꯣꯌꯦ ꯀꯦꯅꯤꯁꯅ ꯍꯥꯏꯔꯤꯁꯦ ꯀꯦꯅꯤꯁ ꯁꯪꯉꯣꯝꯅ ꯀꯛꯆꯤꯡ ꯂꯥꯛꯀꯅꯤ ꯀꯛꯆꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏ ꯂꯥꯛꯈꯤꯅꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯔ ꯂꯣꯏꯊꯣꯛꯈꯤꯒꯦ ꯂꯣꯏꯔꯒ ꯀꯛꯆꯤꯡꯗꯁꯨ ꯂꯥꯛꯀꯅꯤ ꯍꯌꯦꯡ ꯒꯦꯝ ꯄꯨ ꯆꯠꯀꯅꯤꯒ ꯍꯥꯏꯍꯧꯕꯅꯦ ꯍꯌꯦꯡ ꯏꯝꯐꯥꯜ ꯋꯦꯁ ꯆꯠꯀꯅꯤ ꯋꯦꯁ ꯏꯁꯅꯤ ꯏꯁꯂꯣ ꯏꯝꯐꯥꯜ ꯏꯁꯅꯤ ꯑꯣ ꯍꯌꯦꯡ ꯏꯝꯐꯥꯜ ꯏꯁ ꯆꯠꯀꯅꯤ ꯏꯝꯐꯥꯜ ꯏꯁ ꯆꯠꯀꯅꯤ ꯀꯗꯥꯏꯗꯅꯣꯗꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯒ ꯍꯌꯦꯡ ꯍꯜꯂꯛꯄꯗ ꯍꯥꯏꯔꯒꯦ ꯅꯨꯄꯤ ꯑꯃ ꯌꯨꯇꯨꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯛꯄꯗ ꯑꯩꯅ ꯁꯤꯗꯤ ꯗ꯭ꯔꯦꯁ ꯀꯔꯤ ꯗ꯭ꯔꯦꯁꯅꯤ ꯃꯥꯅ ꯍꯥꯟꯅ ꯍꯥꯏꯗꯣꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯅꯝꯕꯔꯅꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨꯉꯩ ꯂꯣꯏ ꯎꯏꯅꯔꯦꯗ ꯌꯥꯗ꯭ꯔꯦ ꯏꯁꯩ ꯈꯔ ꯂꯥꯡꯕ ꯑꯃ ꯊꯥꯗꯗ ꯀꯩꯅꯣ ꯂꯇꯥ ꯀꯃꯦꯟ ꯑꯁꯥꯡꯕ ꯂꯥꯛꯑꯦ ꯄꯥꯔꯛꯑꯣ ꯃꯃꯥ ꯀꯛꯆꯤꯡꯗ ꯂꯥꯛꯑꯣ ꯀꯦꯅꯤꯁꯅ ꯍꯥꯏꯅꯦ ꯑꯗꯨꯗ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟꯗ ꯀꯥꯔꯁꯦ ꯑꯩꯅ ꯑꯗꯨꯗ ꯃꯃꯥꯕꯨ ꯄ꯭ꯔꯖꯦꯟ ꯇꯧꯖꯒꯦ ꯍꯥꯏꯔꯤ ꯃꯥꯜꯂꯦ ꯇꯧꯖꯔꯒꯦ ꯍꯥꯏꯕ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯀꯛꯆꯤꯡꯗꯕꯨꯗꯤ ꯅꯣꯡꯃ ꯂꯥꯛꯀꯅꯤ ꯀꯛꯆꯤꯡꯗꯁꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯃꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯀꯛꯆꯤꯡꯒꯤ ꯑꯩꯈꯣꯏ ꯀꯩ ꯂꯝꯗꯅꯣ ꯍꯥꯏꯔꯛꯏꯗꯣ ꯀꯛꯆꯤꯡ ꯃꯈꯥ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯃ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯝꯕ ꯃꯣꯏ ꯄꯥꯕꯨꯡꯗꯨꯒꯤ ꯌꯨꯝꯗꯁꯨ ꯀꯧꯔꯛꯄꯅꯤ ꯑꯣ ꯁꯤꯗꯤ ꯑꯩ ꯈꯪꯉꯦ ꯁꯟꯖꯣ ꯁꯤꯗꯤ ꯑꯩ ꯂꯨꯍꯣꯡꯕ ꯈꯣꯡꯅ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯅꯠꯇ꯭ꯔꯥ ꯈꯃꯨꯔꯣꯝꯗꯒꯤ ꯋꯥꯠꯂꯤꯍꯦ ꯁꯤ ꯅꯠꯇꯦ ꯈꯤꯇꯪ ꯋꯥꯠꯂꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯀꯩꯅꯣꯗꯤ ꯊꯣꯛꯂꯛꯄꯗꯤ ꯊꯥꯔꯝꯒꯗꯅꯤ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯃꯣꯏꯔꯥꯡ ꯀꯩꯅꯣ ꯊꯥꯡꯉ ꯊꯣꯛꯂꯛꯄꯗꯩ ꯑꯗꯩꯗꯤ ꯆꯞ ꯆꯥꯅ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯊꯥꯖꯥꯠꯅꯤ ꯁꯤꯗꯤ ꯇꯦꯜꯂꯦ ꯂꯥꯏꯐꯁꯦ ꯏꯚꯤꯅꯤꯡ ꯃꯦꯗꯥꯝ ꯀꯩ ꯂꯝꯗ ꯂꯩꯕꯤꯒꯦꯅ ꯐꯣꯟ ꯑꯃ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ ꯁꯥꯃꯨꯔꯧꯗ ꯂꯩꯖꯔꯦ ꯁꯥꯝꯁꯨꯟꯗꯔꯅ ꯍꯥꯏꯔꯛꯏ ꯎꯂꯧ ꯑꯣꯏꯔꯗꯤ ꯃꯤꯅꯤꯠ 5-10ꯒꯤ ꯃꯅꯨꯡꯗ ꯃꯥꯂꯣꯝ ꯌꯧꯁꯜꯂꯛꯑꯅꯤ ꯁꯥꯝꯁꯨꯟꯗꯔꯁꯤ ꯃꯥꯂꯣꯝꯗ ꯃꯤꯅꯤꯠ 5-10ꯗ ꯌꯧꯁꯜꯂꯛꯑꯅꯤ ꯎꯂꯧꯗ ꯂꯩꯔꯗꯤ ꯁꯤꯅꯦ ꯃꯥ ꯍꯥꯏꯁꯦ ꯃꯩꯖꯥꯎ ꯌꯧꯔꯕꯣ ꯃꯩꯖꯥꯎꯗ ꯂꯥꯛꯑꯒꯗꯤ ꯎꯅꯕ ꯌꯥꯅꯤꯅ ꯍꯥꯏꯈ꯭ꯔꯣꯗꯅ
ꯃꯩꯖꯥꯎ ꯃꯩ ꯌꯥꯝ ꯍꯧꯕ꯭ꯔꯣ ꯃꯐꯝꯁꯦ ꯃꯩꯖꯥꯎ ꯍꯥꯏꯁꯦ ꯃꯩꯖ꯭ꯔꯥꯎ ꯍꯥꯏꯕꯅꯤ ꯃꯩꯖꯥꯎ ꯍꯥꯏꯕꯅꯤꯀꯣ ꯃꯩꯖꯥꯎ ꯒꯥꯏꯅ ꯑꯗꯨꯁꯨ ꯃꯩꯖꯥꯎ ꯍꯥꯏꯅꯈ꯭ꯔꯦ ꯃꯩꯖꯥꯎ ꯍꯥꯏꯅꯗ꯭ꯔꯦ ꯀꯅꯥꯝꯇ ꯉꯁꯥꯏ ꯑꯥꯊ꯭ꯔ ꯈꯨꯂꯟꯗ ꯍꯜꯂꯛꯎꯗ ꯀꯦꯒꯤ ꯍꯥꯏꯕꯅ ꯁꯤꯅꯤꯗꯣ ꯀꯦꯒꯤ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯀꯦꯒꯤ ꯍꯥꯏꯕ ꯎꯄꯥꯝꯕꯤ ꯑꯗꯨ ꯂꯥꯞꯇꯣꯛꯇ ꯂꯣꯏꯁꯟꯈ꯭ꯔꯣ ꯀꯔꯤꯒꯤ ꯑꯩ ꯂꯣꯏꯁꯟꯒꯦꯔꯣ ꯀꯣꯡꯉꯝꯕꯅ ꯍꯥꯏꯔꯦ ꯑꯩꯅ ꯂꯣꯏꯁꯟꯈ꯭ꯔꯕ ꯑꯃ ꯍꯥꯏ ꯏꯇꯩꯃꯅ ꯑꯩꯈꯣꯏꯅ ꯑꯃ ꯍꯥꯏ ꯑꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯩ ꯈꯪꯉꯦ ꯁꯥꯝꯁꯨꯟꯗꯔ ꯅꯪ ꯍꯥꯏꯗꯣ ꯑꯩꯅ ꯑꯃ ꯍꯥꯏ ꯑꯩ ꯚꯥꯞ ꯇꯥꯖꯩ ꯃꯣꯏꯅ ꯈꯔ ꯑꯃ ꯈꯜꯂꯤ ꯑꯣ ꯑꯩ ꯚꯥꯞ ꯇꯥꯖꯩ ꯀꯃꯦꯟ ꯄꯥꯏꯁꯤꯅ ꯑꯩ ꯏꯃꯥꯟꯅꯕꯤ ꯀꯃꯦꯟ ꯄꯥꯕꯒ ꯃꯃꯤꯡ ꯎꯕ ꯅꯠꯇꯦꯀꯣ ꯃꯃꯤꯡ ꯅꯥꯝꯃꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤ ꯀꯃꯦꯟ ꯄꯥꯏꯁꯤꯅ ꯑꯩ ꯏꯃꯥꯟꯅꯕꯤ ꯐꯥꯎꯅꯕ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯨꯟꯗꯔꯅꯤꯀꯣ ꯀꯣꯡꯉꯝꯕ ꯍꯥꯏ ꯅꯤꯡꯅꯥꯡ ꯀꯊꯥꯛꯕꯥꯅꯤ ꯃꯈꯣꯟꯁꯦ ꯌꯨꯇꯨꯕꯇ ꯃꯥꯟꯅꯔꯞ ꯇꯧꯏ ꯀꯊꯥꯛꯕꯥꯅꯤ ꯃꯈꯣꯟꯁꯦ ꯌꯨꯇꯨꯕꯇ ꯃꯥꯟꯅꯔꯞ ꯇꯧꯏ ꯃꯥꯟꯅꯗꯦ ꯁꯤꯒꯤ ꯂꯝꯕꯤꯁꯤ ꯍꯤꯌꯥꯡꯊꯥꯡ ꯂꯝꯕꯤꯔꯣꯝꯗ ꯐꯥꯎꯒꯠꯇꯣꯏꯔꯣ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯝꯕꯨꯜ ꯑꯁꯤꯒꯤ ꯀꯩꯅꯣ ꯊꯣꯡꯅꯥꯎꯁꯦ ꯐꯥꯎꯗꯣꯛꯈ꯭ꯔꯗꯣꯏꯅꯤ ꯍꯥꯏꯌꯣ ꯍꯥꯏꯔꯣ ꯍꯤꯌꯥꯡꯊꯥꯡ ꯆꯠꯇꯣꯏ ꯅꯠꯇꯦ ꯊꯣꯡꯅꯥꯎꯖꯝ ꯐꯥꯎꯗꯣꯛꯈ꯭ꯔꯅꯤ ꯍꯥꯏꯕ ꯀꯅꯥꯅꯣ ꯊꯦꯝꯕ ꯄꯥꯝꯃꯤꯔꯣ ꯀꯩꯅꯣ ꯊꯣꯡꯅꯥꯎꯖꯝ ꯐꯥꯎꯗꯣꯛꯈ꯭ꯔꯒ ꯁꯝꯂꯣꯡ ꯇꯥꯊꯣꯛꯈ꯭ꯔꯅꯤ ꯊꯣꯡꯅꯥꯎꯖꯝ ꯐꯥꯎꯗꯣꯛꯈ꯭ꯔꯒ ꯁꯃꯨꯔꯧ ꯇꯥꯁꯟꯈ꯭ꯔꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯃꯅꯤꯄꯨꯔ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯦ ꯎꯕꯗ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯅꯣꯡ ꯃꯈꯥ ꯇꯥꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏꯌꯦ ꯀꯦꯅꯦꯁꯅ ꯃꯃꯥ ꯀꯛꯆꯤꯡꯗ ꯂꯥꯛꯄꯗꯣ ꯑꯃꯇ ꯊꯦꯡꯅꯁꯤꯀꯣ ꯊꯦꯡꯅꯁꯤ ꯐꯣꯟ ꯇꯧꯔꯣ ꯑꯩꯗꯤ ꯅꯝꯕꯔ ꯂꯩꯇꯦ ꯀꯦꯅꯤꯁꯀꯤꯅ ꯍꯥꯏꯔꯛꯀꯗꯕꯗꯣ ꯀꯦꯅꯤꯁꯀꯤ ꯅꯝꯕꯔ ꯂꯩꯖꯗꯦ ꯐꯣꯟ ꯇꯧꯁꯟꯕꯤꯔꯣ ꯒꯥꯔꯤꯗꯨꯅꯣ ꯀꯥꯏꯗꯅꯣ ꯅꯠꯇꯦ ꯁꯣꯝꯗꯅꯤ ꯀꯩꯅꯣꯗ ꯃꯄꯥꯟꯗ ꯐꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏ ꯀꯦꯅꯦꯁꯅ ꯑꯗꯨꯒꯤ ꯗꯨꯀꯥꯟꯗ ꯃꯁꯤꯡꯗ ꯈꯥꯝꯃꯣ ꯑꯩ ꯊꯥꯕꯅꯤꯅ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯑꯩ ꯑꯗꯨꯝ ꯊꯧꯔꯛꯑꯒꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯀꯥꯏꯗ ꯆꯧꯁꯦ ꯍꯥꯏꯅꯣ ꯁ꯭ꯌꯥꯝ ꯁꯨꯟꯗꯔꯅ ꯍꯥꯏꯅꯦ ꯀꯦꯅꯦꯁ ꯍꯣꯏ ꯃꯃꯥꯁꯦ ꯀꯛꯆꯤꯡꯗ ꯂꯥꯛꯑꯗꯤ ꯂꯥꯡꯒꯣꯜ ꯀꯣꯏꯕ ꯄꯨꯕꯤꯌꯨꯒ ꯀꯥꯏꯗ ꯂꯥꯡꯒꯣꯜ ꯕꯤꯛꯀꯤ ꯀꯨꯀꯤꯒꯤ ꯃꯐꯝꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯁꯝꯁꯨꯟꯗꯔ ꯀꯩꯅꯣ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯑꯩꯕꯨ ꯀꯨꯀꯤ ꯂꯝꯗ ꯀꯣꯏ ꯄꯨꯕꯤꯌꯨ ꯍꯥꯏꯔꯣ ꯃꯈꯣꯜ ꯑꯃ ꯀꯧ ꯀꯧ ꯂꯥꯎꯕ ꯊꯣꯛꯄ ꯃꯥꯜꯂꯦ
아, Cái thuộc kệ. 이놈아. 인지로 가마가. 그냥 Yung 좀 ate yung umukwento yung ate ka may هذا كلمة الشيء 잘 컸다, 담비. لكن لا كنتم ترجع Cái nó lấy xin nó. Má lên một thất rồi xoay cho nó xong rồi một thất. ما تو كم تروح 깽깽 라본 돌아빠도 이거는. ما تو كم تروح 게임도 거의. ate yung umi. 이 인기는 소위 되더라. Pwede nga di yung ganda may kaya ha ba siya? شو 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 Iyang. 영이요, 그럼 Ay ngamdre. Ay ngamdre. Ngamdre. 바로 회가 임금대 잡아라. 그러면 바로. Makata ba itay malango. Tuyam na pajabane lango pitege loktak pa kaloy na أي جيمة laptak na ubani khange ko lango bi chalu re sham sundar 랑건 뷰 하이라. lango cây dormino 선저 지금. كسروني cây dormino. تو ودي كسروني كم دي 총포에 때 빼놓 سلا كونه ساتو ثبولا ولا أي هاي كلا 시야라시 아이 돌아게. أي ده جي هاو كان lambi كي ona banati e gari si arakta ba makontrol pa bani lambi ona ra boy lambi cái driver thì ok, lambi thì owner rồi. 넘쳐나가겠지. tay mà còn nó tập mà cũng không thì mấy tay càng nào mà thuộc vào tôi được như đấy nè. naga wala su kuki wala su sing dati chalo rai khong na re ko ma ti bong dai re ai ne lang kon bik ta ai du kuki na ti naga ne ai ja ấy mà năng hai đứa già đấy cái đâu rồi. Nên đi cùng với hay. Mi sắt thế ra khỏi làm bị. Cái nó sinh viên dân là bị đi xe. Có cho nó sẽ tới đó. 그래 지금 비긴. Bill pa na ba yun? koi da na du kyan da ra bo na ha re ye ro ni pala na Ronnie Bly di ka na no? khang ne ro ni pala sana koi da na du kyan da ra bo ye تي تاريخ yan tare Kana Ronnie Bly di na no? Hanen da no? Ronnie Bly sanda mai ka na. وانا واش غادي Sen نشكون balik دابا yan is lang wala sa pa ya banate kano kuki lay kole ya hanya ri do na ai du yak so mama ai mama ai mangu silaga kara ngangi mama ji wa re na lam thang je pa Oi, xin ông em. Lối sân nó mà tàu giờ cái live chứ sự. Có đông chân. Hoặc sao ta sẽ lấy có đông nó khăng đề đi. Ai là hai đứa mình sẽ cậy nó đó. Mà em thôi à thôi bữa sinh nghi mà tiếng. Anh em bà sẽ lúc ta coi chứ. na sai ki chalu ko kim na theng na tri pare theng na pi to pare theng na di ko ki na sa sun to ki ni
ꯀꯨꯀꯤꯅ ꯀꯔꯤ ꯍꯦꯟꯖꯟ ꯆꯥꯕ ꯅꯠꯇꯦꯗ ꯁꯥꯃꯁꯨꯟꯗ꯭ꯔꯗ ꯑꯩꯈꯣꯏ ꯏꯅꯥꯎ ꯁꯥꯃꯁꯨꯟꯗ꯭ꯔꯗ ꯅꯪ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯀꯩꯅꯣ ꯇꯦꯅꯤꯁ ꯀꯛꯆꯤꯡꯗ ꯍꯧꯖꯤꯛꯇꯤ ꯐꯥꯎꯔꯛꯑꯔꯣꯏꯌꯦ ꯍꯧꯖꯤꯛ ꯍꯌꯦꯡ ꯇꯥꯟ ꯆꯥꯔꯗꯤ ꯍꯌꯦꯡ ꯐꯥꯎꯔꯛꯄ ꯌꯥꯏ ꯐꯥꯎꯔꯛꯑꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ ꯂꯥꯏꯚ ꯊꯥꯔꯛꯀꯦꯕ ꯐꯥꯎꯔꯛꯀꯗꯧꯕ ꯂꯩꯔꯗꯤ ꯍꯌꯦꯡ ꯀꯗꯥꯏꯗꯅꯣ ꯑꯩꯒꯤ ꯂꯝꯕꯤ 이때만 나오죠 뭐 에, 나나오 하버제 이때만 에이 나나오지 나태고 ꯉꯥꯡ이지 ꯅꯪꯅ ꯈꯨꯕꯥꯛꯀ ꯀꯩꯅꯣ ꯇꯧꯔꯛꯏꯗꯣ ꯅꯅꯥꯎ ꯑꯩꯗꯤ ꯅꯨꯄꯥ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯅꯅꯦ ꯀꯗꯣꯝꯗꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏ ꯆꯠꯂꯤ ꯂꯝꯕꯤꯁꯦ ꯀꯗꯥꯏꯗꯅꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯦꯅꯤꯁ ꯑꯦꯛꯖꯥꯝ ꯂꯩꯔꯒꯁꯨ ꯂꯥꯛꯄ ꯌꯥꯏ ꯂꯥꯛꯇꯕ ꯌꯥꯏ ꯀꯥ ꯍꯦꯟꯅ ꯋꯥꯁꯜꯂꯨꯅꯣ ꯅꯪ ꯑꯦꯛꯖꯥꯝꯗꯣ ꯐꯖꯅ ꯑꯗꯨꯝ ꯊꯥꯎ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯁꯦ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯀꯥꯏꯗꯅꯣ ꯆꯠꯂꯤꯁꯦ ꯃꯌꯥꯝ ꯃꯩ ꯑꯃ ꯂꯩꯇꯦ ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯇꯦ ꯀꯩ ꯂꯝ ꯆꯠꯂꯨꯏꯅꯣ ꯆꯦ ꯌꯦꯡꯉꯣ ꯃꯐꯝ ꯁꯨꯔꯦ ꯍꯥꯏꯌꯨ ꯃꯐꯝ ꯁꯨꯔꯦ ꯂꯝ ꯊꯨꯡꯉꯨꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯀꯣꯏꯅ ꯆꯠꯂꯨꯔꯦ ꯑꯗꯨꯅꯤ ꯂꯝ ꯊꯨꯡꯉꯔꯦ ꯏꯁꯇꯒꯤꯅ ꯋꯦꯁ ꯌꯧꯔꯨꯔꯦ ꯑꯩꯈꯣꯏ ꯆꯠꯂꯤ ꯂꯝꯕꯤꯁꯦ ꯎꯕ꯭ꯔꯥ ꯒꯥꯔꯤ ꯑꯃ ꯆꯠꯇꯦ ꯀꯩꯒꯨꯝ ꯑꯃ ꯆꯠꯇꯦ ꯑꯃꯝꯕꯗꯅꯤ ꯍꯥꯏꯕ ꯑꯃꯝꯕꯗꯣ ꯎꯕ꯭ꯔꯥ ꯐꯣꯟ ꯂꯥꯛꯁꯜꯂꯦꯍꯦ ꯑꯩꯒꯤ ꯅꯪꯒꯤ ꯊꯥꯡ ꯂꯣꯏꯁꯨ ꯂꯣꯏꯁꯟꯗ꯭ꯔꯣꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯝꯃꯦ ꯉꯥꯏꯍꯥꯛꯇꯪ ꯃꯐꯝꯁꯦ ꯄꯥꯏꯕꯤꯌꯣ ꯀꯣ ꯁꯣꯅꯤꯌꯥꯒꯤ ꯂꯦꯞ ꯊꯥꯕꯒꯤ ꯀꯃꯦꯟ ꯑꯩ ꯄꯥꯏꯔꯤꯌꯦ ꯁꯤ ꯀꯅꯥꯅꯣꯅꯦ ꯀꯅꯥꯅꯣꯅꯦ ꯀꯅꯥꯝ ꯂꯩꯇꯦ ꯀꯩꯁꯨꯝ ꯂꯩꯇꯦ ꯃꯃꯥ ꯍꯣꯏ ꯌꯥꯝ ꯌꯥꯎꯔꯝꯃꯅꯤ ꯍꯣꯏ ꯌꯥꯝ ꯋꯥꯔꯦ ꯉꯁꯤꯗꯤ ꯈꯔ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯀꯦꯅꯤꯁꯅ ꯍꯥꯏꯁꯦ ꯌꯥꯝ ꯋꯥꯔꯝꯃꯅꯤ ꯃꯃꯥ ꯍꯣꯏꯁꯦ ꯉꯁꯤꯗꯤ ꯈꯔ ꯋꯥꯔꯦ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝ ꯌꯧꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯃꯥꯁꯤ ꯅꯠꯇꯦꯗ ꯆꯠ ꯍꯥꯏꯁꯤꯅꯤ ꯍꯥꯏꯅ ꯀꯨꯝꯕꯗꯨꯗ ꯆꯠꯂꯅꯦꯕ ꯍꯣꯏ ꯍꯣꯏ ꯃꯥ 다시 던져. 손 조심하고. ꯀꯩꯅꯣ ꯑꯩ ꯊꯝꯃꯝꯃꯔꯣꯏ ꯍꯥꯏꯁꯦ 손을 더더욱 담으려고. ꯐꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯑꯩ ꯁꯣꯝꯗ ꯐꯣꯟ ꯑꯃ ꯇꯧꯒꯗꯕ ꯂꯩ ꯐꯣꯟ ꯑꯃ ꯇꯧꯒꯦ ꯃꯌꯥꯝ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯩ ꯀꯣꯟ ꯑꯃꯨꯛ ꯇꯧꯖꯔꯛꯑꯒꯦ ꯊꯥꯖꯔꯛꯑꯒꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯗꯣ ꯃꯌꯥꯝ ꯄꯨꯡ ꯀꯌꯥꯗꯒꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯔꯣꯅꯤꯕꯂꯥꯅ ꯍꯥꯏꯔꯦ ꯁꯟꯗꯥꯅ ꯄꯨꯡ ꯀꯌꯥꯗꯒꯤ ꯈꯣꯡꯁꯥꯟꯕ ꯍꯧꯔꯤꯅꯣꯌꯦ ꯄꯨꯡ ꯑꯌꯨꯛꯀꯤ ꯄꯨꯡ 5ꯗꯒꯤ ꯈꯣꯡꯁꯥꯟꯕ ꯍꯧꯔꯤꯅꯤ ꯔꯣꯅꯤꯕꯂꯥ